Voluntary Help Unit Committee (VHUC) gi kunhumdoi Suba Mapok Kumon Thouramga RIMS Hospital gi Department of Immunohematology and Blood Transfusion gi auditorium da Pangthokhre. Thouramga da Nepram Sanjib Singha Medical Superintendent RIMS Hospital, Dr. Arun Assistant MS RIMS, Professor Aribam Barindra Sharma Department of Immunohematology and Blood Transfusion RIMS Hospital amadi Voluntary Help Unit Committee gi Advisor Laisram Minabantana Mithunglen Singh oina saruk yaki. Thouramga Leinana RIMS ki MS Nepram Sanjib Nahai Committee asigi kathokpa thabak thoram sing seng na khangi. Leibak ki oiba wathok lanthok na chingba singda masagi oizaba kaya thadoktuna miyam gi seba tawduna lakli amadi wathok lanthok leitaba matamda blood donation camp pangthoktuna miyam gi damak ipibagi thoram chathaduna lakli. Asigumba miyam gi damak tangai fadraba miyoibagi punsi kalliba ipibagi thawong asi aikhoi miyam pumnamakna induna blood donate tawbiyu. Ipibana aikhoi miyoibada amangba karisu oide hena dum kanaba kaya ama piribani. Masi haujikti miyam sing khara wakhal tanarakle hairi. Amuka hena aikhoi pumnamak miyoibagi punsi kannanaba blood donor amamam oirasi hainasu fongdokhi. Thouramga June 19 gi Thouramga Leinana EP khiba voluntary blood donor singgi certificate singsu yanthokhi.